ꯃꯔꯨꯞꯁꯤꯡꯕꯨ ꯄꯣꯊꯥꯐꯝ ꯆꯦꯅꯦꯜꯒꯤ ꯄꯥꯎꯔꯧ ꯄꯥꯟꯊꯩ ꯃꯅꯤꯄꯨꯔꯤ ꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯑꯁꯤ ꯈꯪꯃꯤꯟꯅꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯃꯃꯥꯡꯒꯤ ꯁꯔꯨꯛꯇ ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯖꯔꯛꯀꯦ꯫ ꯃꯅꯥꯇ ꯒꯨꯞꯇꯔꯦꯡ ꯃꯍꯩꯅ ꯑꯃꯤꯇ꯭ꯔ ꯀꯔꯤꯅꯣ? ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯍꯩꯀ꯭ꯔꯨꯅꯤ꯫ ꯄꯥꯎꯈꯣꯡ ꯑꯁꯤꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯃꯔꯨꯞ ꯑꯍꯨꯝꯒꯤ ꯃꯤꯡ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯂꯥꯎꯊꯣꯛꯆꯔꯛꯀꯦ꯫ ꯑꯍꯥꯟꯕ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯁꯅꯥꯍꯜ ꯂꯨꯋꯥꯡ꯫ ꯑꯅꯤꯁꯨꯕ ꯆꯨꯝꯅ ꯄꯥꯎꯈꯣꯡ ꯐꯣꯡꯕꯤꯔꯛꯄ ꯑꯗꯨꯅ ꯙꯅ ꯂꯩꯁꯥꯡꯊꯦꯝ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯎꯈꯣꯡ ꯆꯨꯝꯅ ꯐꯣꯡꯕꯤꯔꯛꯄ ꯈꯨꯁꯨꯝꯂꯩꯃ꯫ ꯃꯔꯨꯞ ꯑꯍꯨꯝ ꯑꯃꯗꯤ ꯆꯨꯝꯅ ꯄꯥꯎꯈꯣꯡ ꯐꯣꯡꯕꯤꯔꯛꯄ ꯑꯃꯗꯤ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯄ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯀꯥꯟꯅꯩ ꯍꯥꯏꯅ ꯈꯟꯕꯤꯔꯒꯗꯤ ꯂꯥꯏꯛ ꯅꯝꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯔꯝꯃꯨ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯔꯨꯞꯁꯤꯡꯒꯤ ꯃꯐꯝꯗ ꯄꯥꯎꯈꯣꯡ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯄꯥꯎꯈꯣꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯆꯟꯖꯔꯝꯒꯦ꯫ ꯑꯍꯥꯟꯕ ꯄꯥꯎꯔꯧ꯫ ꯀ꯭ꯋꯥꯛ ꯐꯧ ꯆꯥꯗꯕꯅ ꯐꯧ ꯆꯥꯔꯕꯗꯤ ꯃꯈ꯭ꯌꯥꯠ ꯁꯦꯒꯥꯏꯗꯨꯅ ꯁꯤꯕꯅꯤ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯊꯧ ꯅꯠꯇꯅ ꯃꯊꯧ ꯁꯥꯔꯕꯗꯤ ꯆꯣꯞꯄ ꯅꯠꯇ꯭ꯔꯒ ꯈꯨꯗꯣꯡꯊꯤꯕ ꯅꯪꯗꯨꯅ ꯁꯤꯕ ꯐꯥꯎꯕ ꯌꯥꯎꯏ ꯍꯥꯏꯕꯅꯤ꯫ ꯑꯅꯤꯁꯨꯕ ꯄꯥꯎꯔꯧ꯫ ꯀꯩꯒꯤ ꯃꯄꯥꯟ ꯅꯥꯄꯤꯅ ꯇꯥꯡ, ꯅꯥꯄꯤꯒꯤ ꯃꯄꯥꯟ ꯀꯩꯅ ꯇꯥꯡ? ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯑꯃꯅ ꯑꯃꯒꯤ ꯃꯄꯥꯟ ꯇꯥꯡꯅꯗꯨꯅ ꯑꯃꯁꯨ ꯀꯥꯟꯅꯕ ꯑꯣꯏꯗꯨꯅ ꯏꯐꯗ ꯐꯅ ꯍꯤꯡꯕꯕꯨ ꯍꯥꯏꯕꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯎꯔꯧ꯫ ꯃꯤꯠꯅ ꯄꯥ ꯎꯗꯦ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯁꯥꯒꯤ ꯍꯧꯔꯛꯐꯝ ꯀꯥꯎꯊꯣꯔꯛꯄ, ꯈꯪꯂꯛꯇꯕ ꯑꯃꯗꯤ ꯃꯥꯕꯨ ꯁꯦꯝꯕꯤ ꯁꯥꯕꯤꯔꯛꯄꯁꯤꯡꯕꯨ ꯊꯑꯣꯏ ꯋꯥꯑꯣꯏꯗꯅ ꯑꯃꯗꯤ ꯀꯥꯎꯊꯣꯛꯄ ꯍꯥꯏꯕꯅꯤ꯫ ꯃꯔꯤꯁꯨꯕ ꯄꯥꯎꯔꯧ꯫ ꯆꯥꯛꯁꯥ ꯆꯥꯕ ꯉꯧ ꯄꯣꯛꯏ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯊꯕꯛ ꯈꯨꯗꯤꯡ ꯃꯇꯝ ꯆꯥꯅ ꯅꯤꯡ ꯃꯥꯡ ꯌꯦꯡꯅ ꯇꯧꯕ ꯐꯩ, ꯍꯥꯊꯨ ꯇꯧꯕ ꯊꯕꯛ ꯃꯑꯣꯡ ꯆꯥꯗꯦ ꯍꯥꯏꯕꯅꯤ꯫ ꯃꯉꯥꯁꯨꯕ ꯄꯥꯎꯔꯧ꯫ ꯇꯥꯏꯕꯪ ꯁꯦꯕꯥꯠꯅꯕ ꯃꯥꯂꯪ ꯈꯣꯡꯒꯥꯎꯅꯕ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕꯗ ꯑꯣꯟꯅ ꯇꯩꯅꯕ ꯑꯃꯗꯤ ꯇꯧꯊꯣꯔꯛꯄꯗ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯉꯥꯛꯇ ꯇꯧꯕꯕꯨ ꯍꯥꯏꯕꯅꯤ꯫ ꯇꯔꯨꯛꯁꯨꯕ ꯑꯁꯤꯗꯤ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩꯅꯤ꯫ ꯁꯦꯟꯗ꯭ꯔꯥꯡ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯆꯥꯒꯦ ꯊꯛꯀꯦꯗ ꯃꯍꯥꯏꯕ, ꯁꯨ ꯅꯣꯝꯕꯗꯤ ꯀꯌꯥ ꯌꯥꯎꯅꯤꯡꯗꯕ ꯍꯥꯏꯕꯅꯤ꯫
ꯇꯔꯦꯠꯁꯨꯕ ꯑꯁꯤꯁꯨ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩꯅꯤ꯫ ꯁꯥꯃꯨ ꯆꯥꯖꯦꯜꯅꯤ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯅꯥꯎꯔꯣꯟ ꯆꯥꯎꯕ ꯃꯆꯥ ꯌꯥꯝꯅ ꯄꯣꯛꯇꯕ ꯍꯥꯏꯕꯅꯤ꯫ ꯅꯤꯄꯥꯟꯁꯨꯕ ꯑꯁꯤꯁꯨ ꯄꯥꯟꯊꯩꯅꯤ꯫ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕꯗꯨ ꯃꯉꯥꯏꯔꯦ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯃꯤ ꯏꯔꯩ ꯂꯩꯁꯤꯜꯂꯛꯇ꯭ꯔꯗꯨꯅ ꯏꯆꯤꯛ ꯆꯤꯛꯂꯛꯄ, ꯍꯥꯟꯅꯗꯤ ꯃꯤ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯝꯕ ꯍꯥꯏꯕꯅꯤ꯫ ꯃꯥꯄꯟꯁꯨꯕ ꯑꯁꯤꯁꯨ ꯄꯥꯟꯊꯩꯅꯤ꯫ ꯍꯤꯡꯃꯨꯛ ꯇꯥꯡꯈ꯭ꯔꯦꯅ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯌꯥꯝꯅꯗꯤ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠꯇꯤ ꯈꯤꯇꯪ ꯐꯪꯕ ꯍꯥꯏꯕꯅꯤ꯫ ꯇꯔꯥꯁꯨꯕ ꯑꯁꯤꯅ ꯄꯥꯎꯔꯧꯅꯤ꯫ ꯍꯧꯗꯣꯡ ꯚꯛꯇꯤ ꯌꯣꯡ ꯁꯦꯕꯥ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯊꯕꯛ ꯇꯧꯏ ꯍꯥꯏꯕꯗꯤ ꯊꯣꯛꯄ, ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯅꯗꯤ ꯇꯧꯗꯕ, ꯇꯧꯔꯤꯕꯗꯨꯅ ꯀꯥꯟꯅꯕ ꯐꯪꯗꯕ, ꯃꯃꯤꯡꯇꯒꯤ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯅꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯃꯔꯨꯞꯁꯤꯡꯗ ꯄꯥꯎꯈꯣꯡ ꯑꯃ ꯆꯟꯖꯔꯝꯒꯦ꯫ ꯃꯔꯨꯞꯁꯤꯡꯅ ꯐꯣꯡꯕ ꯉꯝꯂꯒꯗꯤ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯐꯣꯡꯕꯤꯔꯝꯃꯨ꯫ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯑꯍꯨꯝꯈꯛ ꯈꯟꯒꯠꯆꯔꯒ ꯃꯔꯨꯞꯁꯤꯡꯒꯤ ꯃꯤꯡ ꯑꯗꯨ ꯃꯊꯪꯒꯤ ꯁꯔꯨꯛꯇ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯒꯅꯤ꯫ ꯃꯔꯨꯞꯁꯤꯡꯅ ꯄꯥꯎꯈꯣꯡ ꯄꯤꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯦꯜ pothafam@gmail.com ꯗ ꯄꯥꯎꯈꯣꯡ ꯑꯗꯨ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯄꯥꯎꯈꯣꯡ ꯑꯗꯨ ꯆꯟꯕ ꯃꯇꯝꯗ ꯃꯔꯨꯞꯁꯤꯡꯒꯤ ꯃꯤꯡ ꯂꯥꯎꯊꯣꯛꯆꯒꯅꯤ꯫ ꯉꯁꯤꯒꯤ ꯄꯥꯎꯈꯣꯡ: ꯅꯪꯅ ꯑꯩꯕꯨ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯑꯩꯒꯤ ꯏꯎꯜ ꯑꯁꯤ ꯀꯣꯛꯊꯠꯄꯤꯔꯕꯁꯨ ꯑꯩꯗꯤ ꯁꯨꯡꯀꯞ ꯀꯞꯂꯣꯏ, ꯑꯗꯨꯕꯨ ꯅꯪꯗꯤ ꯁꯣꯏꯗꯅ ꯀꯞꯀꯅꯤ, ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯀꯅꯤ꯫ ꯃꯁꯤꯗ ꯑꯩ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣ? ꯄꯥꯎꯈꯣꯡ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯆꯟꯖꯔꯛꯀꯦ꯫ ꯅꯪꯅ ꯑꯩꯕꯨ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯑꯩꯒꯤ ꯏꯎꯜ ꯑꯁꯤ ꯀꯣꯛꯊꯠꯄꯤꯔꯕꯁꯨ ꯑꯩꯗꯤ ꯁꯨꯡꯀꯞ ꯀꯞꯂꯣꯏ, ꯑꯗꯨꯕꯨ ꯅꯪꯗꯤ ꯁꯣꯏꯗꯅ ꯀꯞꯀꯅꯤ, ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯀꯅꯤ꯫ ꯃꯁꯤꯗ ꯑꯩ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣ? ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ, ꯂꯥꯏꯛ ꯀꯣꯃꯦꯟꯠ ꯅꯝꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫